Mount Manipur haina ming tholakpada CM N Biren Prime Minister Narendra Modi amadi Home Minister Amit Shah bu thagatpa phongdokre. Yai School Assembly constituency gi intending candidate Thaunauzam Brinda gi Democratic oiba bike rally ama chatnaba thaurang tawbada Imphal East ki SP amadi District Commissioner na ayaba piyu yadabadagi Brinda mai hauna saukre. Amadi Kerala da akanbat nong tabadagi mafam kayada landslide thoktuna miyoi mapal laikidre loinana miyoi kaya amana thiba khangdana lairi makhatana state aduda nong takigani haina IMD na phongdokre. Miyamna government na piba COVID-19 ge SOP sing ningthina ngak na chatuna chathokpa matamda mask upiba sanitizer sizinaba Khud sa seng na toy na hambiba amasung foot taruk ki distance ngak na chatpa haiba chatna kanglon sing asi tung induna COVID-19 dagi ngak thok pinasi loina na chahi tarani palgi magthakta laiba miyoi sing na COVID-19 vaccine soidana kap thok piu kurumzari PONYTV meeting tabigi basing bu taram na okchari hauzik pau sanduk na pizari Mount Harriet bu Mount Manipur haina ming tholakpada CM N Biren na Prime Minister Narendra Modi amadi Home Minister Amit Shah bu thagat pa phongdokre Wafam ngasi Chief Minister gi Secretariat ta pangthokpa paumi singa unaba amada phongdokhibani Chief Minister N Birena Manipur miyamna harauba nungaiba asi phongdokpa oina amadi Prime Minister Narendra Modi Home Minister Amit Shah bu thagatchaba oina ngasi numidang pung taruk taba matamda miyamna yumda candle thanbiu haina phongdokki paumi singa unaba aduda Deputy Chief Minister Y Joy Kumar Education Minister S. Rajan, Agriculture Minister O. Lukoi, CAF and PDG Minister T. I. Satyabrata Su Sarukyaki. Korean Dumidal Mamsala Koro Mamsala Komanda Manipur ki Mapam Kudinga BJP Manipur late government Raja Prime Minister Modi ji Amit Shah ki photo bhayna makoi bu ekoi candle thalaga respect to we appreciate we thanks honorable Prime Minister we thanks honorable Home Minister nakoi la dagi kasimal ku kambida na lo daga khairega le ro ba ya martyrs su internationally Union Home Minister Amit Shah na Manipur ki Maharaja Kulachandra Singh bu ikai khumnaba utpa oina Andaman and Nicobar da laiba Mount Harriet asi Mount Manipur haina mingthon khre adungai Englishing amachanipal marfutra mathoida thokiba Anglo Manipuri war loiraba matungda British na Maharaja Kulachandra Singh asi faraba matung Mount Harriet ta laiba kaisum sangda thamkibani Maharaja Kulachandra bu ikai khumnaba utpa oina mafam asibu Mount Manipur haina naungna mingthon pikibani haidi मणिपुर युद्ध के नायक युवराज टिकेंद्रजीत और जनरल थंगल को इम्फाल के फिदा में सार्वजनिक फांसी दे दी अंग्रेज मानते होंगे कि हमने व्यक्ति को फांसी देकर आजादी के आंदोलन को कुचल दिया मगर ऐसा नहीं होता है उसके बाद महाराजा कुलचंद्र ध्वज सिंह और 22 स्वतंत्र सेनानियों को काला पानी भेज दिया गया था यहां पर लाया गया था और यहां एक टापू पर उनको रखने का काम किया था वो द्वीप का नाम है एक पहाड़ का नाम है माउंट हैरियट आज हम उनकी स्मृति में माउंट हैरियट को माउंट मणिपुर नाम देकर उनके योगदान का सम्मान करना चाहते हैं ngasi Yai School Assembly constituency ki intending candidate Thaunauzam Brinda gi Democratic oiba bike rally ama chatnaba Thaurang Taubada Imphal East ki SP amadi District Commissioner na ayaba piyu yadabadagi Brinda na pendaba phongdokre Yai School Janmasthan da laiba mahaki yumda paumi singa unaba amada Brinda na haiki rally adu chatnaba Thaurang Taubada masing yamlaba Imphal East amadi Imphal West ki police sing
mafam aduda thomjillaktuna rally adu chatpa tingkibani. Rally asina VIP amasung VIP singi movement ta akaiba pigani amadi COVID ki protocol ngakti haibaga loinana yumgi ingkolgi wangmada lanthokpa yaroi hainasu police na tingki. Nakal amaromda Kaisamthong constituency ki oina election ga mari leinana achoba rally amachatki madudadi permit pi ki hainasu Brindana fongdoki. DC na atopa miyoi singda rally chatpada ayaba piraga mahaki rally chatpa yaroi haina atamnana atingba piriba karigino haina hangki. Brindana mahak masamak police officer ama oina achumbagi damak chap chana lepkiba misakni hairaduna khongfam khudingda mabu yengsinduna ta lakli hainasu fongdoki. Ngasisu Democratic oiba rally ama chatke haibada atingba piri haina Brindana makhatana pendaba fongdoki. Brindana haiki police na law tugaiduna election matam asida yamna bias laina atamnana utliba thawong asi yaningde. BVIPs ki movement laitaragadi aigi rally amasung meeting sina obstruct tawgani hai. On the other hand COVID ki protocol nga oi hai na hai. Adubu at the same time ngasi maki ayukta maningda Kaisamthong kendra mass rally ama satli adugi di permit pi hai permit tu puthoro hai produce taw yade adubu aigi dadi aigi ingon si wang malan ba yade haidana magistrate yaungna Imphal west ki sibai are bang kheloi thajalaga ingon si wang malan satpa ya handre adura force kanana ahamba seasonary haibase Manipur police na ahamba seasonary pra Miam ahanba season bra haibase leihori ba video footage mayam singse de yengbiro and mungkhoi na season agriba force proportionate oibra peace rally sida oidabra haibasima question tawbiro aduga DC na permission pidri basigi maram atopa kendra gi mayam amana permission piraga aigi dana permission pidri sigi maram si kaino haibase sisu miyam na wahang tawbiu aduga Manipur si kansi haitaragadi ngasi miyam na asumbagi marakta lei hingsa yai tamba mayam se namthak nabagi damakta lepkhatpiu haina ai masi request tawjani. Kerala da akanba nong tabadagi ngarang mafam kaya da landslide thoktuna miyoi mapal laikidre loinana miyoi kaya amana thiba khangdana leiri hairi. Ngasisu makhatana nong chugani haina India Meteorological Department na miyamda forecast tawra. Kerala da corona na maram oiduna college amasung school sing tingzinduna leirakpa adu October 19 da nauna hangdokna ba thawrang tawba leirabasu akanba nong chuba leiba maramna Chief Minister Pinarayi Vijayan na thawrang asi October gi kun fawba yaithokre hairi. State asigi district taramari laibagi manungda district tarukta red alert lauthokre district tarukta na orange alert aduga ani amana yellow alert lauthokre. October 19 fawba Sabarimala da Jatrik Singh lai khurum ba chattana basu government na khangan khare loinana tourist center sing amadi boating service su matam kaktana thingjanna ba hai khare. Irai numitagi hauduna nong kanna chubadagi State asigi lambi kaya isinga thumjin khre amadi mafam kaya da traffic jam thokre. Imphal East Jilla gi manung chanba hangang mayai laikai da naungna saba Ibudau Marzing Village Level Federation ki office ama ngasi haunabi matung inna hangang gram panchayat ki pradhan Konjengbam Jayantana sangaduna miyam da khutsinna khre. Thauram aduga mari lainana pradhan Jayantana hai office asi gram panchayat ki taramanga suba finance commission gi makhada sabani. Office asi hanglabanina thabak ningthina tawduna chawkhatnaba honasi state government asu mari leinaba machine kaya piraklabanina office asi mapung fana chalaiba yaragani Haingang United Club Organization gi General Secretary S Tondang su thoram aduda sarukyaki mahakna hai Haingang gi club tarani thoina mateng pangduna office asi mapung fana sangabaga loinana office asi self group sing ga pullaga semba village level federation da kutsinakre Hayengdagi self-help group singna amata oina punsin naduna senthok lambi laiba anauba khungang ama oina ba hotnasi thoram adugi saruk ama oina self-help group sing semna ba hotnabada achauba thaudang lawribi MSRLM gi Sangita amadi Debini anibu achamba khudol piduna ikai khumnaba utki grinder adigi farmer gi equipment koi pibire ngasi sangariba summa upisa sida makoi gi equipment do koi thambagi koi khudong chaba su koi soina magi leirani aduna koi hangang asidadi hangang da leiriba club self group aduga koi gi senior citizen wariba coordination committee hairiba gram panchayat sika punna kusanaraga eni thabak kudimakta koi thabak baikali maruina lakiba covid 19 gi matam dasu koi gi club singa koi kusam naraga hangang da
positive oiba mi sahum gi mathakta leibada any problem leitadana koina laina koina duguma leina do laksan gi haina mayang mafam da I thamjari hangangi gram panchayat ki ngasi office asiga thangnana aikoi hangangda adugumba honorable pradhan gi lising makhada aduga hangang unate club organization hukona akoi apunba club trying to gi apex bodina akoi support torga ngasi gi office asi hangthokhrabnina hayengdagi hairiba select group sing mafam asida punna economy gi aikoi adugumba senthok labni leina akoi lekai asida hangang asida achouba awol ma poroknabagi pandamda akoi hauraba asida akoi punna akoi khusamnaraga hangang village asi chakhonaba honabada akoi achouba thodang logani haiba wafamji thamjara mayamda wafamji thamjari Manipur government na akhanaba vaccination drive ama October 13 kuntramathoi amadi November 8 ta get a shot win a prize haiba hiramda pangthoknaba lauthokre hariba thoram asi numit sing asida GM hall polo ground amadi Thangal Bazar Dharmasala da laiba vaccination center singda pangthokani hairi Imphal West District ki Deputy Commissioner Kiran Kumar na hairiba mafam sing asida vaccine kapal lakpa miyoi sing bumper draw ama yaubagi khudong chaba pigani hairi winner aduna big screen television set ama pigani ani suba prize da mobile phone ama loinana ahum suba prize oina blanket pigani aduga consolation prize tara su thamli masagi chahi tara nipal suraba miyoi sing da first dose amadi second dose kapagi khudong chaba pigani hairaduna bumper draw asigi winner sing adu GM hall polo ground amadi Dharmasala gi mafam sing da lauthokani hairi Eastern Liangbai Naga Chief Chairman Association ELNCCA amadi Ahangrok Chief and Chairman Association ACCA na Makhanda Laiba Green Tea Academy da October gi tang tarahumdoi da pangthokpa khananainabagi meeting amada Liangbai Kangpokpi amadi Sanapati District ki manung channa laiba Liangbai Naga taba mafam singda popi thaba kudaktagi thingba haina lepkhari Liangmai gi lam natraga jungle gi mafam amatada popi thanaba lausan pidanabasu meeting aduna warep laukhre Manipur gi Chief Minister N Biren Singh na hogdokiba war on drugs ta Liangmai jati na makhatana sawatkani hainasu warep nakre hairi Kangpokpi District ki Superintendent of Police Kartik Maladi gi thausil makhada mayai kaba potlam sing lalonba amadi district asida mayai kaba potlam sing thabagi mayokta Hogdo rakli bakongthang asi Liangmai gi loop anina yaning basu fongdokre asiguma khongthang asina district asidagi natana Manipur pumbagi thaudang khangba state ama oirakani haina so hairi amaromda loop ani asina state government na popi thaba lomi singi hingnaba atopa lambi pina basu appeal tawkhre paugi marak thatna aten break amtang lomi nasi Admissions open for pre-primary teachers training courses. Ten seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makhalekai. Contact number 8837483810. Breaking matungda miyang butarang na okchari makataba pa. Ngarang nung tilpung mari taba aduwaida Jiribam District Police ki anti-drug cell gi team amana achat awok sing frisking amasung checking chathabada Jiribam dagi Imphal tamna lakpa Tata Sumo amadagi WY tablet lising tara fagat pangam kre WY tablet sing adu Churachandpur District ki New Lamkagi Kanan Vengdagi Thangsenglam Kauba Miyoi amadagi fagat pangam kibani hairi Drug fabagi pau hek fangbaga Jiribam ki SDPO TH Sanatomba Singh na luchingba police team aman mafam aduda changsinduna Thangsenglam Kauba Miyoi adu mafam adudagi pung mga makai taba matamda fagat kare hairi Imphal gi New Secretariat ta tongan ba department gi officer singgi fampham leitabadagi awaba fibam ama mayok naduna lakiba adu kharadang oirabasu kokhannabagi pandamda General Administrative Department ZAD gi makhada ka tarahumdo yawba office building ama New Secretariat ki Western Block ki manga suba floor da hangdokre
Hariba Anoba building asi Manipur Tribal Affairs and Hills ki Minister Vungjaging Valtena ribbon kaktuna ngarang sangakre. Thoram aduda state ki additional chief secretary V Vumlunmang amasung PWD ki chief engineer Ravindra Kumar su sarukyaki. Thoram aduda Ravindra Kumar na haiki new secretariat asida laiba officers sing asi famfam phawba laitabana awaba kaya mayok na duna lairakle basi matam kuirakle adubu PWD gi meeting makada GAD na nauna sangariba building asida ka tarahundo yauri masina kharada oirabasu awaba asi kokhanba ngamlagani. अखोई हाना की न्यू सेक्रेटरीट बिल्डिंग की मथक सारीबा काजिंसी अखोई सेक्रेटरीट की ऑफिसेस मयाम पंबम लेतबदगी GD ना स्पॉन्सर तौर मोइन फंडिंग पीरकांदा PW की थ्रू द साब बिल्डिंग मसा मनसी याम तुना within 2 months की मनुंग दा अखोई सी थबक सॉल्यूशन ngame सी क्रेडिट goes to अखोई ऑनरेबल मिनिस्टर GD ना यामना कन्ना माना अखोई द इंस्ट्रक्शन पीबी मतुंग इना तौगिबनी अदगी अखोई ACS GD अखोई मिंगन पंजा बोलु मांगिना सु याम कन इंस्ट्रक्शन पीरपी मतुंग इना याम थुना सिगी प्रीफेब्रिकेटेड आई अखोई स्टील स्ट्रक्चर तौर कन रोसल न बद ताकपीरक रेगुलेशन मंगम खिबनी हौजेक अरोइबदा मरोइबा पाउ अमुखना Mount Harriet को Mount Manipur हाइना मिंग थोलकपदा CM N Biren Prime Minister Narendra Modi amadi Home Minister Amit Shah bu thagat pafongdokre. Ya School Assembly constituency ki intending candidate Thaunauzam Brinda ki Democratic oiba bike rally ama chatnaba thorang taubada Imphal East ki SP amadi District Commissioner na ayaba pil yadabadagi Brinda mai hongna saukre. Amadi Kerala da akanba nong tabadagi mafam kaya da landslide thoktuna miyoi mapal laikidre loina na miyoi kaya amana thiba khangdana lairi Makhatana state aduda nong takigani haina IMD na pongdokre. Pizaba nung tilgi pau matang asida loizare meeting tabiri basingbo amukana kurumzay.